Online Manipuri Numidangi Pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau. Yai khumba news tagi latest news amalokachege ngaiki mamangda Crpf na Zra Kuki Militants mari Khutlaiga Konna Kangvai Da Phare Hairi. Makha tarakpa update asidi pauning khol dagi lokhocherake Lansi Center Laingakna Tongsindrabadi athubada loigadra khalli. Manipurda hujik tholiba kanglub anigi lan asi kaidongai loigani haiba kanana su haiba ngamde lansina maram oiraga Kuki militant terrorist singna mayum maikei maina thadok pikhrabagi lanjena duna miyoi kaya relief camp ta changjafam lauduna wana leiri miyoi kaya su sikre asiba migi hakchang polang phangdabadagi chatnabigi matung inna pangongna mahut sinduna mathau mangam phawba pangthoknari asuk tamthikhraba lan asi mitei maitai di mangjongna na Khanghaude amade somna thorakani haibasu kana su khanarude adubu mabuk phatraba mihing chaba saram chatpa mapalamdagi changlakhiba Kuki narco terrorist singna matam sangnadagi plan tawraga makhoigi oiba separate administration taladuna mitei maitai khul singda landarakpa horakhi Kuki narco terrorist sing asina mitei maitai gi khul singda bom yauna nongmai kapsinduna mitei maitai bu tanthokna ba honarakpada mitei maitai di itingtingna karisu khandana leirubana makhoigi mayokna bagi pangal leitabana lanjena rakhi Lanjenaglaba matungda mitei maitai na leiramba mafam sing Kuki sing na dominate tawki haujik mitei maitai amada Churchanpur More Kangpokpi amadi Sekmaila na chatpa yadre Kuki ga mitei maitai ga unaba yadre Kuki na khundaba mafamda mitei maitai soibadagi changlurabadi siba natana atai leite Tampaki mafam khara natana chingkhong chingya da taba miyoi kaya lansi ki chaitheng khangduna leiri asuk kuiraba lansi da lengak ama leina Kuki narco terrorist singi mathakta karisu tawba ngamde Kuki MLA tarana fongna narco terrorist sing saugatuna leiri lengak na masida khangjin usinnadana leiri aduna lansi kaidongai loigani haiba ngamdri lansi da center lengak na tongsindrabadi athubada lansi loigadra khalli